ꯀꯔꯤꯅꯣꯃ ꯇꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯑꯣꯏꯗꯕ ꯄꯥꯗꯕꯗ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯄꯨꯟꯁꯤ ꯃꯥꯡꯂꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯄꯤꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯦꯛꯁ ꯄꯤꯕꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯣꯏ ꯇꯣꯂꯣꯞ ꯆꯥꯔꯒ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟ ꯔꯟ ꯇꯧꯔꯒ ꯂꯩꯔꯒ ꯏꯔꯝꯗꯝ ꯂꯩꯕꯥꯛ ꯏꯆꯝ ꯃꯤꯆꯝꯁꯤꯡꯁꯤꯗ ꯉꯁꯤ ꯒꯚꯔꯟꯃꯦꯟꯅ ꯃꯗꯨ ꯉꯥꯛꯄ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯇꯥꯔꯗꯤ ꯒꯚꯔꯟꯃꯦꯟ ꯂꯩꯕꯒꯤ ꯑꯔꯊ ꯂꯩꯇꯦ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯇꯔꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯉꯥꯛ ꯁꯦꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯤ ꯑꯃ ꯐꯥꯎꯕꯗ ꯉꯥꯛꯄꯁꯨ ꯉꯝꯗꯦ ꯐꯥꯕꯁꯨ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏꯅ ꯍꯟꯕꯤꯈ꯭ꯔꯣ ꯇꯣꯂꯣꯞꯁꯨ ꯆꯥꯕꯤꯔꯅꯨ ꯅꯣꯡꯃꯩꯁꯨ ꯄꯥꯏꯕꯤꯔꯅꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯋꯥꯏ ꯆꯤꯅꯤꯡꯉꯥꯏꯅꯤ ꯂꯝ ꯆꯤꯅꯤꯡꯉꯥꯏꯅꯤ ꯃꯣꯏ ꯍꯟꯕꯅ ꯐꯩ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯉꯝꯕꯗꯣ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯗꯨ ꯑꯁꯣꯝꯗ ꯃꯤ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯂꯥꯏꯕꯛ ꯊꯤꯅ 3 ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯟꯗꯦꯝ ꯇꯧꯋꯦ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯃꯁꯨ ꯃꯔꯝ ꯂꯩꯇꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯂꯦꯡꯃꯩꯁꯤꯡ ꯅꯥꯒꯥꯁꯤꯡ ꯃꯤꯆꯝꯁꯤꯡꯗ ꯂꯝꯕꯤꯗ ꯍꯦꯛꯇ ꯐꯥꯔꯒ ꯑꯁꯨꯃꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯗꯣꯛꯇꯗꯅ ꯂꯩꯔꯤꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤ ꯂꯣ ꯂꯩꯒꯦ ꯍꯥꯏꯕ ꯁꯥ ꯂꯝꯆꯠꯅꯤ ꯃꯇꯝꯗ ꯑꯐꯘꯥꯅꯤꯁꯇꯥꯟꯗ ꯏꯔꯥꯟꯗ ꯏꯔꯥꯛꯇ ꯑꯇꯣꯞꯄꯗ ꯄꯥꯀꯤꯁꯇꯥꯟꯗ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯦ ꯑꯗꯨ ꯇꯧꯔꯦꯅ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯒꯤ ꯆꯠꯊꯔꯝꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯦꯔꯣꯔꯤꯁꯁꯦ ꯆꯠꯊꯗꯅ ꯂꯩꯔꯦ ꯑꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯃꯩꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯅꯨꯄꯤꯁꯤꯡꯗꯁꯨ ꯈꯨꯠ ꯌꯥꯎꯅ ꯈꯨꯠ ꯊꯥꯕ ꯈꯨꯟꯒꯤ ꯃꯤꯗ ꯃꯩ ꯆꯪꯂꯒ ꯃꯩ ꯊꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯀꯌꯥꯗ ꯊ꯭ꯔꯦꯠ ꯇꯧꯕ ꯐꯥꯕ ꯄꯨꯟꯕ ꯐꯨꯕꯤꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯃꯠꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯁꯤ ꯐꯥꯎꯕꯗ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯔꯒ ꯇꯧꯊꯣꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯆꯠꯊꯔꯤꯕ ꯃꯤꯁꯤꯡꯁꯤ ꯐꯥꯔꯒ ꯐꯖꯅ ꯄꯤꯐꯝ ꯊꯣꯛꯄ ꯃꯔꯥꯜ ꯗꯟꯗꯤꯗꯨ ꯄꯤꯔꯀꯥꯟꯗ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯁꯤꯒꯨꯝꯕꯁꯦ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯒꯤ ꯀꯣꯟꯁꯥꯈꯨꯜꯒꯤ ꯃꯅꯥꯛꯇ ꯐꯥꯈꯤꯕ ꯍꯥꯏꯕꯁꯦ ꯀꯤꯂꯣꯃꯤꯇꯔ 100,000 ꯊꯕꯛꯁꯨ ꯅꯠꯇꯦ only 20-25 kilometersꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯊꯝꯂꯒ ꯁꯤꯗ ꯂꯩꯃꯈꯣꯡꯗ ꯑꯥꯔꯃꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯂꯩꯔꯒ ꯂꯩꯅ ꯃꯤ 19ꯁꯤ ꯐꯥꯈꯤꯕ ꯀꯥꯟꯗ ꯀꯔꯤꯃꯠꯇ ꯃꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯪꯂꯒ ꯀꯟꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯑꯁꯤꯅ ꯐꯥꯁꯨꯅꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯥꯕ ꯍꯨꯟꯕ ꯆꯠꯊꯔꯤꯕ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯊꯔꯤꯕ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯆꯠꯊꯔꯤꯕꯗꯨꯗꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯣꯏꯗꯤ ꯆꯠꯊꯒꯦꯅ ꯆꯠꯊꯔꯕꯅꯤ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯒꯗꯕꯁꯤ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯗꯤ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯕ ꯇꯥꯏ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯔꯤꯒꯤꯗꯃꯛꯅꯣ ꯄꯤꯄꯜꯁꯤꯡꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯁꯦ ꯊꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯃꯠꯇ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅꯝꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯂꯦꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯅꯥꯒꯥ ꯂꯦꯡꯃꯩ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯃꯌꯥꯝ ꯉꯁꯤ ꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯅꯈꯣꯏ ꯋꯥꯔꯝꯒꯅꯤ ꯑꯩꯈꯣই ꯈꯪꯉꯦ ꯀꯅꯥꯃꯠꯇ ꯅꯤꯡꯕ ꯀꯥꯏꯕ ꯅꯤꯡꯕ ꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯆꯠꯊꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕ ꯇꯥꯏ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯐꯥꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯗꯨꯝꯕ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯁꯤꯡꯒꯜ ꯁꯣꯠꯁꯨ ꯇꯧꯗꯕ ꯐꯥꯕ ꯄꯨꯟꯕꯁꯨ ꯇꯧꯗꯕ ꯑꯗꯨꯒ ꯑꯣꯏꯗꯕ ꯄꯥꯗꯕ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜꯗ ꯀꯗꯥꯏꯗ ꯃꯤꯆꯝꯁꯤꯡꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯔꯒ ꯐꯨꯔꯒ ꯄꯨꯟꯕ ꯖꯦꯜꯗ ꯍꯥꯞꯄ ꯂꯣꯀꯥꯜꯗ ꯍꯥꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯆꯠꯊꯔꯒ ꯃꯤꯆꯝꯁꯤꯡꯗ ꯍꯥꯠꯂꯒ ꯐꯥꯔꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯆꯠꯊꯕꯁꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯖꯁꯇꯤꯁꯁꯦ ꯂꯩꯇꯔꯦ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛ ꯃꯤꯆꯝ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯗꯕꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯁꯦꯐꯇꯤꯒꯤ ꯃꯐꯝ ꯂꯩꯇꯔꯦ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯏ ꯂꯤꯗꯔꯁꯤꯡꯅ ꯈꯟꯕꯤꯔꯣ ꯑꯩꯗꯤ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯌꯥꯎꯅ
ꯃꯇꯝ ꯊꯥꯔꯣꯒ 시작ꯃꯛ ꯍꯧꯖꯤꯛ ꯁꯤꯂꯣꯏꯔꯒ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯒꯕꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯆꯪꯂꯒ ꯃꯤ ꯐꯥꯈꯤꯕ 6ꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯤꯂꯤꯁ ꯇꯧꯗꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯤꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯆꯪꯁꯟꯅꯤꯡꯉꯤ ꯑꯗꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯦ 이제 너 트라이벌 피퍼 어쩌고 오이게라 아코이 싱시부 니 오이노 우드레야바 아코이 뭐 미 오이노 우드레 사 집어 사 퍼버 핫부다 사 무쿨리르가 티르가 그나나 핫부노 하이드나 사 퍼보다 코이는 티걸레 핫퍼미도 퍼보다 던디 삐레 파인타 홀레 사 애기 사 퍼보 집어 퍼보다 망 기버 간다 선 퍼보다 일로이 퍼보다 오 퍼보다 하멘 퍼보다 코이는 티르가 마두기 아중거 부토이 Asi mitara nipan paraga Oji mitaru pobuda Asi numik ahum suruba Mari suru pobuda Central government na Manipurki government na Tumina laiba haibase Aikoy bo mi oina laudre Sauningбagi politicize tawbagi wanate Sidi suchum chumde Aduna aikoy na kanada haigani Government aikoy haigani Moiramdi makoygi authority ni Moigi responsibility ni Tawbami nomay pairaga Puto tawbami dudi Moini tawgayna tawbani 모이는 거 뭐에 해볼 따르디 더 생각 government 하이로 아이코이나 그리 안감부 너희도 아이코이수 아이코이기 안감부 아이코이 또 못다이